Kurumjari, SKTV News, Jimbe Premchand Manipur Files SKTV Premchand Taram Ukchari. Manipur tuan ba Kanglo Furup Kiyama, Kundaminaduna, Atam Kiagi Mamang Nagi Lakli, Adumapu, Haukiba Chahi Kara Shida. Tuan ba Kanglup Singi, Makwegi Oiba, Kwegi Bile Sing, Makwegi Bilam Singda, Atopa, Masak Kangdaba, Mitop Sing Laklaga, Kunda Silakpa. Masidagi Haurakana tuan issue kiyama thorok rabagi machak oirakpa aduga masi maksuni hauji hojumok Manipur thingnari ba kudong charaba sing maruina atopa leibak kogi Myanmar gumudagi changchalakpa mitop singan la akanda Manipur kunda salakpa makogi population si asum hengalakpa masina maram oirakanda Manipur da tuan ba thodok kaya tuan bi irang kaya thorok nambagi machak oirakhiba aduga masigi marakta laina hauji makhaiba tare tuan ba furup sing maruina jeliarong aduga tangkhul lagana chuma tuan ba furup sing gi oiba makogi lamne na khanjaba makogi khulne na khanjaba pham singda atopa Manipuri fawba loan bangamdaba aduga Manipur to leriba loan amata ba khangdaba aduga kanglup sing la aga lesellabra haibagi wafam asida yumpham oirakanda MLA BJP gi MLA masu oiriba hanagi khogi hilera committee lengai matamgi khogi chairman su oiriba dinganglung gangmaina phongdorak wafam Jelerongi lamda tuan ba fam kya dagi lakpa illegal encroacher singna lam khopchalakpa si khwaidagi chawba issue ma oire haiba fam si thorakpa maduna maram morakanda hauji mak taishan mangamdriba lotion mangamdriba wathok asi tuan ba angle singda tuan ba lambi singda atopa masambanen kya amagasu leirabra mashisu yauna soft tobugi tangai fadaba leirabra haiba hira masida yumpham morakanda thamjodi ba topic asi who is encroaching whose land haiba hiramasugi matangda kanagadabani masi matang khana metam election biri basi han bada aigi hek oi tham election biri basi ICHEL express ki editor biri ba ja SALAM HEMCHANDRA ne jabta nokshari election biri basna miyam ne khana biri ba social activist ASHANG KASAR ne jabta nokshari aduga oi tham election biri basna Jaliarong United Committee ki president oi biri ba MEIBON PHAOMEI ne jabta nokshari ai ahan basi oja MLA BJP MLA dipu gangmaina dipu haraga chukhangna ba dinganglung gangmaina phongdo khiba mak masamana phongdorak pa wafam si kogi jelerong gi lam sing si mitop singna hojik si tamna khopchal laktana makogi lam sing si mitop no oikhiba yakhiba gi mong lere khara lere masi aikogi ipai pugi lam ni hadana amuk makoina claim torola kanda achouba issue ma oiba yabagi pibam da leire haiba signal pirak pa red light am pirak pa haiba tare masigi matangda karamba haidi karamba furup na no changa ga sida encroach to ise aduga masi kanagi lamdo no encroach to ise aduga masina maram morakanda kari khudong chara basing thorak pa yabage kanglup masal marakta natrogana Manipur as a whole karam yeng changba yabage Premchand ai masigi topic asida yamna matang sawa hai tare ko tabiri ba punamak su Manipur ki parja sing SKTV gi da tabiri ba punamak ta masigi issue asi yamna ahan degi angang politician degi na bureaucrat punamak na masigi gyan tawa ma changi masida aina ihan ma thamjaning badi masigi mbagi akhoi kanana soibadigi hariba mitop sina changsillaga maram dam nataba mafamda changsillaga migi lam area aduda changsillaga magi khopchi misikai kamdo na tokibno habdo ahan brown step tai thamje kya masi hojik Manipur government aduga central government gi policy soibadigi masi si hojik leriba issue hojik phong sariba issue aduga hojik problem mathang thropi aba punmak asi kanana soibna bo central government amasung state government kamai soi ki abo foreign policy da ekoi yamna section hodaba the foreign policy leina masi implement togena central government na khandaba atopa dadi khangde du Manipur do oina yengbo matamadi foreign policy se ekoi central government ki su failure mo ere daga state government su failure oire asi ani fail oirakpadigi damakta atopagi migi foreign Burma rigi changsilaba illegal immigrant
sing chang sin ba pi free movement to han thiba aduga maduda khakna state government su maju free movement na khak chathakhiba masigi asoi bagai hanambada asoi basina aguji parja manipur parja purmokna wari bese asi amani maramdi hariba adu kamaina state amasida country amasida atopagi lamdagi mi top amana changsilaga foreigner singsina freedom movement toraga ekhoi lamda ki kamaina khundari bano khundar ino maruena masida ekhoi yamna mangjaba haba ergadi masi hanagi gi ekhoi 1917 1919 degina masi ekhoi cookie liberin haina leiri machi masigi mamang de haiki roiseba asidagi sum victim oirapase maruena khoi jerengrong community amane bako maruena madu kamhane toki madu cookie liberin lapam tamsida ado hauki ba asi mai toya hairege adu haupura khoi surasampur asida khoi khoi romai singsi yam khoi loima romai na taramba leramba asi khoi history na proof ni maduda asum adudisu 17 19 adudisu khoi victim ora huji mangla aduna hojik muga 2000 1992 91 91 92 93 94 fo muga adudisu cookie gi hojigi khoi nagaga cookie gi mak cast thopum na ju main oina khoi adudisu victim oisi khoi romai community sini adu da smile lapsida sigi hojik ekhoi gi jelengrong na le khundari ba area sida ekhoi kai gi damakta masi khoi public representative haitare people representative khoi jelengrong gi romai gi anungba constituency da ekhoi gi karak iba di gangmai haitare dipu gamena masi kai gi damakta masi hair no haipse kai gi damakta masi MAS representative amar hai saidi chummen lewe responsible majati gi aduga moi community gi aduga manipur gi future ubangamba mi mane lewe baka maramdi masi gumbo urasu usinadaba to duga urasu haibangumdaba singba leadership manipur da yang grabni yambadagi ni hujik leiba issue si tho ise masi to ise ekhoi illegal immigrant si haiba si amana haiba MLA din ningang gangmaina ngangni bapuno ase ekhoi any community amaki against na tenla ekhoi lobo tabani aduga hojik kan illegal immigrant haibsidi mi punumakna masidi ekhoi khandok masang hebako punumakna manipur da leiriba manipur ki citizen punumakna masi atopa sangpa foreigner degi atopa outside degi sangpa punumak sidi ekhoi masidi mitop ni masi khandok pa masan tabani adu maroina yengbada khoina yengu na state phangawa 1972 the state phang khaba matungda lakliba aduma maya da huji leije full hills myam asida illegal immigrants sing matam mamde lemdeba adu state phang khaba matung 72 da phau leida mi singsina hauji kai gi no 2025 phau manung asida kai no full hills da leiba myam si illegal immigrant na kaneba ko adu agadi masi illegal immigrants sing si lokthokpa haibasi akhoi yam daka oi aduna masi kai gi damok loksin bano kai gi damok lehen bano haibse imta haijege ba masi kai gi no manipur gi leriba representative hairege manipur government paidiba aduga miyam gi mihut oina lakar iba miyam asigi asoi bane ba masi kai gi soibna bo mitop la khang na mitop le mitop ni khang na matam aduda moina board ki yinaga politician singi asoiba hebo future gi udaba politician singse asi akhoi de kamai to kani masi miyam se lehelaga de kamai to ni haibu udaba mo ngak de gi mc ai bot phangna bani ai bam si to ga ai bot kana bani haibu de mitop or su moina khopsil laga thamlu bagi mahine bo khoi problem thot ise aduna masi punumo asi khoi uragadi masi se asoi babu politician sing number 1 number 2 da aduga bureaucrat singi matam adugi area adugi deputy commissioner sing SDO sing SDC sing asi sing singi asoi bana kai dai gabo
illegal immigrant ni khangna larega khunda silak le bapunma adubu kai gi damak government of Manipur na gari recognition piri no ba foreigner mani khangna latagana atopani changlapani masi singsi ekhoi gi Manipur gi citizen nate haidu khangna kai gi damak business lobak recognize piri no recognition piri no adu kana gi soibno illegal immigrant sing soibra aduga recognition piriba sing government ki policy ki soibigira adu mi free movement foreign policy do ekhoi free orabnina yingsindrabnina madu do illegal immigration changbasi free oren changapani ado free oren changadi free de lebita ba adu mai lapam jenda asoibisi khoi gangakni aduna masida khoina yam pendri sidi asigumba punama asi lokthokna ba aina government की policy asida base year 1961 base year waraga masi lokthok aniko ajana assembly de pass to khaba matungda hariba resolution lokhiba government adu makna buga hariba illegal immigrants singna tariba khunyam adubu moise insistent rent recognition piraga moige mage illegal immigrants sing insistent leni aina recognize pire muga pire bisi haiba 1961 base year laukhokiba government dunani aduna muga pire ba confusion chatle pajamiam che aduna masi gomba punma asi khoi lokthok pa masangi menoni yung akhoi gi hinglep subdivision da khoi longmai sing tariba full hills da khoi jerelong gi mi tariba aduga kinogi da IT road site leriba punma asi Chanapati Oshno, Kampupi AC Oshno, Saitu AC Oshno, quite the illegal immigrant, quite Tarisi, Okunska Lake, Adobo, Melon Tabati, General area never. Aduna, Masigi see, Punma Asi Yanaga, General area high say, Ecomanipuna Tabrama. Already, Kai the Mokta Moko Sibo recognition Piraga, who recognized totally now. Aduga recognize to the Kunjuka lady, Adu Punamak as a voter hapchile, Ama hapchile, Adu Punamak Aduna, me young Silla candidate, Equi Moi pushing the mission, Masila Roy Muhire. Come behind the police toxic, come behind the toxic habit of Rome Chatre. Adu Masigumba, illegal immigrant look talk of say, police material talk of Nebuka. Policy, Waduga, government administration fail over, Adu Punama as a Ahan Barang the happening body, Masi Punama as a Ziki, illegal immigrants in the Manipur, Lam Sinda, Mitops in Laisilak Pipe City, government Soyabini and Ahan Barang state on it. Okay, Uzasang, the Maruina, Uzagi Quiggy. Kendra Habitary Pungyar, Kamjong district. Masidasu to one ba a quickie illegal immigration Changa Kanda Changa Pam Noga Laibagi or Pam Aduda Quiggy, Gamena Quiggy, register to give Habity attendance Loki Mamsing Tiki Bagidum Kangi the book. Masikasu Matata, the one to one Matanghang character, Quiggy Tankul Naga be Ama will be Itare, Quiggy Lumsik Laga Lachel Padagi, a Quiggy in the Mukwe actually Habagi, Mugna Base, Nahak 22 Habitare. And the Masiki, Hol Pama, Petra Pama, Oza, Quiggy, my bonnet Pondo Bicre. And the Masida Mating Punction Liba, Masidat, Tasingna, Makoshi Lakumatam, Manokoi, illegal immigrant, Sakara Paupiri Kanda, Makoshi Big Tonaba, Natagana, Makoshi, the Port of Novahonabagi, Mahota, Makoi de Hena, Tauna Hapsalakanda, Lehena ba Aduga, boat bank winner. Aduga Makoi say, political advantage long over, Horapana Chumakayasi, Asum Makona Uraga Lakpasi, Masi Marata, Kibashan Maram Morkanda, Sumaina Hojiti, Jelering Hypermatole, Makoki Lamsu, Henzelena, Tankol Gishu, Tankol, Henzenbury, Pamatu Mahade, Lay, Sumam, Sumatang, Sum Lagadi, Iran, Sumulu, the Bagi Marama, Uirabra, Kamani in Beza. Masigi issue, Masigi topic habatare, Masigi subject city, Aquay Pazana Muna Nainaba, Aduga analysis to Bamachangi, Janglaga, action when Aquina Junction Bamachangi. Masi, Hoji Lady Bob Pipum see the day Aquina Haiboane, Hoji illegal immigrants, Hojiki conflict. Manung the su Changlapa Leptri percentage say Hana 30-40 Leramadege 48-50 to 58 Yorobani. Hojiki Irang Manung the go. Masi Changlapa say Yamna, Quay Leptri. Aduna Masi
생바 줌톡세 하이라디 마시 아코이나 영선세 악선세 하이라디 아간바 아코이기 government ama good governance ama government aphaba ama targale leader akanba ama targale aduga government pairi ba aduga akhoi indigenous ki people elected oiriba MLA singse unitedly oina asigi issue da this stand toba ma changi adu natana adom magi chair gi margi chair na akhoi gi issue leiriba tawriba mayam sidi loina kauthokraga akhoi gi magi khudong chaningai khara aduga chair da phamningai gi tamak to honoringai na munaringai tina tawringai da hairiba ngasi encroaching tamba kana karamba le no haibise tangkhai changsala khrabani matam kuina lakhraba kanda last ta henjamalak patagi masi gi thaba paikhalani na tawrak pat tawbudu da masi pokhairak pane ba hoji pokhairak khare pokhairak bu madung sida mu akhoi gi indigenous ki MLA sing haibta leader sing jati singje punchalaga adudi akhoi hana karmaina kanjara karmaina masi defend tawsara karmaina chumthoksara haibalom da changsan dana madugi changsan ga da mahutta onna taina bada sonda politics tawr laira gi saina haibadu conflict manung da project illegal immigrant chana pase 58% yaure haina report phange ko aduna premja masi hojikti aina lakchaning ba point di naga su adom masi gi matter da di naga na maite hunba maite na naga hunaraga sum akhoi dum leira taradi akhoi gi animak hunaringai da maite su dum mangba mai lamdi yamna mangoi adu naga na jo lamdi yamna mangba to maite ne de hoje ki problem se thenarakpa haiba tare jumaina tawraga masi land khakta nate encroach tobase masi mi singse population se illegal immigrants se increase tori bani hekalap kanda de last day moi machine se hekalap kanda yomsom ga tori bani aduna 1931 da 1941 da 51 da 61 da population ka kamai le rame 71 da kamai le rame haibu da compare to bio person yamna wangna chali bo potu hojikti nem tharaga manara khre ba khoi 1951 da 41 da tangkhul gi machine kya le rame naga kya le rame haibu du potu hojik balance se icha chadre adu masi da politics to bio haibu se manipur gi naga su maite su masi lom da politics se to de masi analysis to da bida phama da tum chap de gi hojiki topic se lak pane ba ko aduna moi di yamna singna adu gi ada gi tawrak tana chap cha na changle moi di kadai da lamange kadai da encroach to ge ngasi karamaina who is encroaching whose land have se ngasai oja maibom na di haire yes jelerong area da ayamba tawram ba yai tawbusu lei ko tawsu tawai adubu masi jelerong khak tan nate tangkhul gi aduga ese nagal oina sigi hairi ba cycle area si ju ayamba encroach tawraga lei khrabani aduna amu tuga sonda tenopal area chandel area si ju phajana taw khrabani aduna amu maring anna lamkang chothe chiru ko mongsang mayon haiba jati mayam se khoibu hairiba mayam se leiri bani ko masigi area da su encroach to banate banayam na taw khrabani hairiba ko tha dagi chatlaga akhoi gi sumai changsan khre adu taw khre haiba mayam da se leiri bani ko sonda mu lakpa da kamjong dagi phaiko ki adu gi border mayam si da mok phanayam na dum encroach to rabani ko adu mai na tawra ga hojik masi center gi Assam rifle center na Assam rifle kumba thamjenda na khotana encroach to ba ke ama sonda gi lakpa singi ama mai tawtana kamjong district phobada itself amuk hojiki ukhul district haiba kanda se cycle ki thangna ba se ukhul district ne example sanakai the hairi ba se senapati ga border ne asida su phana yamna ko litande gi haijalaga akhoi gi haijalaga hojiki cycle yobdo akhoi gi sanakai the yob se da phana yamna encroach tore hojiki amu yengse senapati hek thangna ba se moi lei ko adude sidegi hek kala tobi lanthor modbundegi senapati gi kaino phobase leire ko handak yom kaya nobu sajale aduda lam leire da ho leire ba mayam do khuntari ba sorok tegi labok tegi mathak chingkha tegi highway se da modbung tu senapati til border ke tu yobu kanda kana karamba jati na karamba na lege habdo aduda dum phapta se ba mai adu akhoina yengse ba adu lakchaning badi yes adu gi highway sonda makhan hairi ba songi modbung kala pahar adu gi hairi ba mayam do
젤레롱기 럼니 하이나 하이람메 하보고 아두부 사이 하이보꿈나 머밍더 젤레롱니 하이람 보아니 thousand hojeng si di occupy tau kre ani subada kampo pidigi left turn haijan bedo IT road haina khanglam me Imphal Tamelong road hairam bani hoji tamai tab road to tamai tawbodo kampo pi he adugi chingka bade yamu horum makha kumbodo akhoi gi choa kening makha gi makha gi do so gi IT tamai chopagi ai khun kokre adu da mayam leire makha gi plan do tamay or makui haijandring ai do adugi area da mayam se khun mayam tare ko sida leiriba uriba mayam se arrival nate sondegi tongan ba leiri ko hojiki songi Bisempur degi thangnaba Churachandpur degi thangnaba segi kaino Tamelong chapada thangnaba hairiba mayam se oja masi kanana encroach tobno hairadi aduga kanana mangbano hairadi madu akhoi kari hairo ni ko aduna sida sigi matter tadi aina he emotional oibado ichi now naga sing sisu masidi analysis tawde side amakhakta mathakta flying da akhoi politics tawraga akhoi gi adu tawkhibani habkhibani ada tahundabani haibalom da sum akhoi nganaraga adum nainaraga aduga sonda mina noma gi encroach tawraga magi lamdu mathang da dum occupy to pick salak padudi madudi mik usan gare madudi usu udre so udre ba sonda issue amakhakta dum yenglaga maduda debate tawraga leire ko sonda da mina tamna sumaina lam mayam lesan budo losan ki bududi akhoi uhaudre adu politics to karamba politics no politics saibse land gi people gi identity ki culture ki land ki tamakta politics to bunene politics saibse we want to protect our people haibnene we want to protect our land haibnene we want to protect our traditional land haibnene we want to preserve our culture haibnene identity haibnene this is we call politics ngasi sanari ba tori ba politics se akhoi di khangde karamba politics no moi gi politics se sum khara launaraga media da thoklaga nganglaga assembly awai khum khara taunaraga scott khara hablaga pi dum pairaga chief case khara oiraga advent christmas gumba khara tawra khuba phuraga du da chapagi politics oil lere sonda ukhul da kamjong da lam kaya mangkhre kampopi da lam kya mangkhre segi IT road da kya mangkhre tenobal da chande da kya mangkhre abigi magi madugi tata du de ma khangdre senses khangdre aduna sigi mamangda akhoina lairik phonge silent invention da yangbyo abnormal villages kya grow tawe adu that's very important adu da ne ba hoje yango nang ukhul district da village hengkat pal leite since 1951 degi Tamelong so du mangai Romei sing so du mangai Tangkhul sing so ngai atopa ngai Churachandpur da more than 500 villages abnormal grow le romi Kampopi itself 400 hele Chandel hele Chandel moi tapham da ko Churachandpur da yengo Phejol da yengo si abnormal village grow ne aduga hojik till 900 villages recognized to the Lady Hibasibu. A ship hover report like her oirasu, I quite a leader, I quite a electation, say, Kurito, labor, Hibase, Wahang a chauba manevo. Aduna Madurom da Hana Chumtok Sehevo, Madurom da Hana, a quite Janset Seaba. Okay. Madudi Toglaga, a quite a Tonganba Duniama the Chakreabago or Premchand. Aduna Sigi. Encroaching kanana top no idea illegal immigrants na tobani aduga land kanano indigenous traditional akwa land sing ne habo yes indigenous people singi indigenous lady purup singa sigi lamda illegal immigration sing la kanda encroach totion bane habani adu masi tawre habadu khangna mimang da una akhoi gi lerem liba luching basing MLA singna karigi da makta akhoi gi mimang da sugumba thodok sing thawong sing asi leptana thohalam libano karigi da makta miyeng jangam dribano karigi da makta action lorom dribano haibasi madi am chawa wahang ni haibani ai makha tarak pase oja HEMCHANDRA oja haujik se habatar masigi issue se kuire aikoina ngang oi padi hauna masi akhoi gi leni tangkhul gi leni lamni sina jelerong gi lamni kai taram de panga taram de haitare adubu lam se aigini harak pase kai de gi tarak haiba matam da kana gumba ma laga maram chadana aduga niyam kaina lesilakpa matam dadi masi aigi lamni harak patabni masana aigi oiramba lamdudi aigi lamni harak patabni adubu haujik
irang hauriba irang thoiba illegal immigrant lakpagi drug ki karbar tawbagi popi thabagi mayam se haujikti all Manipur sida mathang amam next by next chaiting patong tawi aduna mayam su aware oibagi chang su helak patong tawi adumakpu masigi matangda issue amo oina pukhatpa matamdadi pulap pukhatmina ban ngamdaba chokhai tana dum magi oiba interest pukhatna bagi wakal dum lak patong tawi ba madu mami taba masi kamai tawduna job manaba common oiba issue moina pukhatla kanda warishin purukpa yagata ge haibagi matangida ojagi mothambi matang topic haitare and I je naga people singsu haitai mitei singsu haitai matam sangna khoi uiraga leirure an haitai tummaga leirure lobe madunum sigi tanja je khoi illegal immigrant singsina lobane ada moina sum tek sum sangsilaga yum sajin ma sum lasin giba adugi matungdagi di haiba mokhoina masing kitang yamagadi mafamdu man maming amu onthorani adi maming ji onthoro matung da muka khoi ancestral land nemo hairani masine be am sathiri je sagi atai singsida yamna khoitau sikpa haitare ado makhoi gi di masi policy amu oina chatharak pani haitare sagi moina khwaidagi pami se strategically khoi kangpokpi area si makhoina occupy to busineba maramdi masidagi asomda nongpom jake su yaraba awang lomda maning lomda si chatpagi aduga highway si ju control tongnabagi khwaidagi maru oibo mafam am oi aduna masigi area si makoina kudum chanchinabo honaba kansida makan makagi lawni moina msina grise aduna hajukti almost all swice leramba koi indigenous peoples haitare ko ada I particular naga traga jelang oina maina hajeroi adu sisida makhoi ojaramba mafam kayadi habjiki illegal immigrant singni na hairiba foreigner singni hairiba singjina khopchin graga habjikti ancestral land ne na haigreba makhoi gi ado mase kari no ohelaklibo no haidar gadi akhoi gi luchingba sing haitai khoi gi luchingba sing sina makhoi gi politics se sagi vote to kana na bo hona bagi politics oina tawga le mama ribaksi nungsi bagi okalon sinom khoi yaude illegal immigrants sing si changhilaga khunda silaga border list hapchin bakanda masidi yaro ya sumoine and haide aduga akhoi gi leribo officer sing haitare ne dc sing adigi mari lena bo official sing sisu smile leram daba mi masing hengale je karino no ta hangdeba makoida kaino manung da kaino khara bitok pusin adu tawraga adum hapsilaga adum sakhi makoina yadana hapsin grabnina adi election official ji yarani yare adum tawre mon tawraga sum jagola kan si ida makoi gi ni na adum claim torko se haure adum masing ji yanglani voter list yawgi badai di makoi gi right se amuka tan basi mu haura ineba citizen mo oiri han lawrabnina adi right se phangna honor bakanda ngasi di refugee oina changlakhiba sangla matam haitare na ko mayam dugi maraktu sum laiminnarakpa matam sangna adugumba misu yaudabati nate adugu ngasidi phamba chalaga hippa chali haibe dugi mohongduda sagi separate only cookie kaktagi oiba separate administration na demand tawra ineba adusu pondicherry model da kedom pi state ki kogi legislature dumaina pi oina haigala ineba ko mase makoi gi yam achouba achievement makoi yam chaw mai pakpam khne handak mitei singa lan soknaba haitare ne khanaba haurakna lan je sokna sigi khana chainaba hanaba matam swaisi masina amukka mukoi di hena kudong challe masi makoi di masigi wathok se lusin mase sungam pamamo maramdi masigi mingdo makoi di kudong samasi yam laureba hojik jingda popi cultivation gi changse yam hengale na namko sigi kangpokpi district si khakta nahan koi paper da hainagi buduni 700 acres ta population no thajile na haidi dunia ado mase survey du da kangpokpi khaki oibagi wane ba atopa district sing da haidi jampur leiri ba chandel leiri ba sigi mayam si da kari warang badagi sidi haiba ngamdre ba somda sarkar su leitre adagi yingjin binoba mi su leitre kana na yingjin duri se aduga somdagi la iba
ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯃꯈꯣꯏꯗꯨꯅꯗꯤ ꯃꯁꯤꯒꯤ ꯋꯥꯈꯜꯁꯦ ꯃꯈꯣꯏꯗ ꯂꯩꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯟꯁꯦꯁꯇ꯭ꯔꯦꯜ ꯂꯝꯁꯤ ꯉꯥꯛ ꯁꯦꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯉꯥꯛ ꯁꯦꯟꯕ ꯍꯥꯏꯁꯤ ꯃꯈꯣꯏꯗꯗꯤ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯂꯨꯝꯅ ꯂꯧꯔꯝꯃꯣꯏꯕ ꯃꯈꯣꯏꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯇꯧꯔꯦ ꯍꯥꯏ ꯀꯃꯥꯏꯅ ꯄꯤꯔꯛꯄ ꯏꯟꯁꯇ꯭ꯔꯛꯁꯟ ꯏꯜꯂꯦ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯦ ꯁꯤ ꯈꯛꯇꯅꯦꯕ ꯂꯩꯗꯣꯏꯁꯦ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯅ ꯉꯥꯛꯀꯗꯕꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯃꯣꯏꯗ ꯌꯥꯎꯗꯦ ꯌꯥꯎꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯤꯗ ꯍꯦꯟꯒꯠꯂꯛꯏꯕ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯅꯨꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯦꯟꯒꯠꯂꯛꯈ꯭ꯔꯤꯕ ꯃꯤꯁꯤꯡ ꯑꯗꯒꯤ ꯚꯤꯂꯦꯖ ꯃꯁꯤꯡꯁꯤꯡ ꯃꯁꯤ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯃꯣꯏꯗ ꯏꯟꯇꯔꯦꯁ ꯂꯧꯗꯦ ꯆꯦꯛ ꯇꯧꯅꯤꯡꯗꯦꯕꯀꯣ ꯃꯁꯤꯒꯤ ꯃꯃꯤꯅꯤ ꯑꯩꯈꯣꯏꯗ ꯎꯔꯤꯁꯦ ꯀꯩꯗꯧꯕꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯝ 700 ꯑꯦꯀꯔꯁꯇ ꯄꯣꯄꯤ ꯊꯥꯔꯦꯅ ꯐꯣꯡꯅꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧ ꯂꯩꯒꯦ ꯑꯝꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇꯦ ꯑꯗꯒꯤ ꯚꯤꯂꯦꯖꯇ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯥꯏꯅꯈ꯭ꯔꯦ 900 ꯁꯝꯊꯤꯡ ꯍꯦꯟꯒꯠꯂꯛꯑꯦ ꯍꯦꯟꯒꯠꯂꯛꯈ꯭ꯔꯤꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ 2022ꯗ ꯐꯪꯉꯤꯅꯤ ꯑꯗꯣ ꯃꯁꯤꯗꯤ ꯍꯦꯟꯒꯠꯂꯛꯏꯕ ꯃꯌꯥꯝꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯂꯧꯊꯣꯛꯄꯒꯤ ꯋꯥꯐꯝ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯨꯗꯒꯤ ꯍꯣꯏ ꯃꯤꯁꯇꯔ ꯕꯤꯔꯦꯟꯒꯤ ꯍꯥꯛꯇꯛꯇ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯗ ꯈꯣꯞꯆꯤꯜꯂꯒ ꯌꯨꯝ ꯁꯥꯖꯤꯜꯂꯝꯕ ꯁꯤꯡ ꯇꯛꯊꯣꯛꯎꯕꯗꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯈꯤ ꯑꯗꯒꯤ ꯃꯗꯤ ꯐꯦꯛꯇꯔꯕꯨꯗꯤ ꯁꯤ ꯂꯥꯛꯏ ꯁꯤꯒꯤ ꯑꯇꯣꯞꯄ ꯃꯔꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯅꯤꯀꯣ ꯑꯗꯣ ꯃꯗꯨꯗ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯁꯨ ꯐꯦꯛꯇꯔ ꯑꯃꯅꯦꯕ ꯃꯁꯤ ꯑꯇꯩ ꯂꯥꯛꯏꯕ ꯂꯤꯗꯔꯁꯤꯡꯅꯤ ꯅꯠꯇ꯭ꯔꯒ ꯑꯣꯐꯤꯁꯥꯔꯁꯤꯡꯅꯦꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅꯁꯨ ꯃꯁꯤ ꯁꯨꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟ ꯍꯧꯔꯛꯀꯅꯤꯅ ꯃꯈꯣꯏꯁꯨ ꯀꯤꯕ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯦ ꯑꯩꯈꯣꯏꯗ ꯐꯥꯎꯔꯦ ꯍꯥꯏꯗꯤ ꯇꯧꯕ ꯌꯥꯕꯁꯤꯡꯁꯦ ꯄꯤ ꯑꯥꯔ ꯒꯃꯦꯟ ꯃꯇꯝꯁꯤꯗꯁꯨ ꯀꯔꯤꯝ ꯇꯧꯗꯦ ꯑꯗꯣ ꯃꯈꯣꯏꯗ ꯄꯤ ꯑꯥꯔ ꯃꯇꯝꯁꯤꯗ ꯇꯛꯈꯥꯏꯕ ꯉꯁꯥꯏꯒꯤ ꯏꯂꯤꯒꯦꯜ ꯁꯤꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯚꯤꯂꯦꯖ ꯃꯌꯥꯝ ꯑꯃ ꯃꯁꯔꯨꯝꯗꯧꯅ ꯁꯧꯒꯠꯂꯛꯏꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯇꯛꯈꯥꯏꯕꯁꯤ ꯄꯤ ꯑꯥꯔ ꯃꯇꯝꯁꯤꯗꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯐꯝ ꯊꯣꯛꯑꯦꯕ ꯍꯦꯟꯅ ꯄꯋꯥꯔ ꯂꯩꯐꯝ ꯊꯣꯛꯑꯦꯕ ꯇꯧꯗꯦꯕ ꯁꯤꯁꯨ ꯑꯗꯨꯅꯗꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯁꯤꯒꯤ ꯂꯩꯉꯥꯛꯁꯦ ꯄꯥꯏꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯗꯤ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯦ ꯍꯥꯏꯅ ꯂꯧꯒꯅꯦꯕ ꯁꯨꯝ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯟꯕꯁꯤ ꯍꯦꯜꯂꯛꯑꯦꯕ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯍꯥꯏꯔꯛꯏꯁꯤ ꯍꯧꯖꯤꯛ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯗꯤꯃꯥꯟ ꯇꯧꯔꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯂꯥꯛꯀꯅꯤ ꯃꯗꯨꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯗꯨꯗ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯂꯩꯒꯗꯧꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯗꯨꯅ ꯀꯗꯥꯏ ꯐꯥꯎꯕ ꯃꯇꯤꯡ ꯂꯩꯅ ꯊꯕꯛꯁꯦ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦ ꯍꯥꯏꯕꯁꯤꯗꯤ ꯍꯪꯅꯤꯡꯉꯦ ꯁꯦꯡꯅ ꯃꯈꯣꯏꯗ ꯁꯔꯀꯥꯔꯁꯤ ꯁꯦꯝꯗ꯭ꯔꯤꯉꯩꯗꯅꯦ ꯁꯦꯝꯃꯛꯄꯒꯤ ꯐꯤꯕꯝꯁꯤ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪꯗꯤ ꯎꯔꯦꯗꯅꯀꯣ ꯑꯗꯣ ꯁꯦꯝꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯁꯤ ꯍꯥꯟꯅ ꯋꯥꯁꯛ ꯂꯧꯕ ꯑꯃ ꯆꯨꯝꯃꯦꯕ ꯁꯤꯒꯤ ꯃꯦꯇꯔꯁꯤꯗ ꯍꯦꯟꯒꯠꯂꯛꯏꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯃꯔꯝ ꯆꯥꯗꯅ ꯈꯨꯟ ꯃꯌꯥꯝ ꯑꯃ ꯆꯣꯡꯊꯣꯔꯛꯏꯁꯤ ꯅꯪꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯗ ꯁꯤ ꯋꯥꯁꯛ ꯂꯧꯕ ꯑꯃ ꯆꯪꯉꯦ ꯃꯗꯨ ꯅꯠꯇꯗꯨꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅꯒꯤ ꯃꯃꯥꯡꯒꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯃꯤꯅꯤꯁꯇꯔ ꯁꯣꯏꯗ꯭ꯔ ꯂꯣꯏꯔꯦ ꯑꯩꯒꯤ ꯁꯤ ꯑꯦꯝꯒꯤ ꯐꯝꯁꯦ ꯇꯥꯗ꯭ꯔ ꯂꯣꯏꯔꯦꯅ ꯁꯨꯝ ꯂꯩꯔꯁꯨ ꯁꯨꯝ ꯂꯩ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯀꯅꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯦꯕ ꯑꯗꯨꯅ ꯃꯤꯇꯩꯁꯤꯡꯁꯨ ꯉꯁꯥꯏꯒꯤ ꯅꯥꯒꯥꯁꯤꯡꯁꯨ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯒꯤ ꯁꯤꯁꯤꯗ ꯉꯁꯥꯏ ꯑꯣꯖꯥ ꯑꯕꯣꯝꯃꯅꯁꯨ ꯍꯥꯏꯈꯤꯕ ꯑꯗꯒꯤ ꯑꯣꯖꯥ ꯁꯥꯔꯃꯁꯨ ꯍꯥꯏꯈꯤꯕ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯏꯟꯇꯔꯦꯁ ꯑꯃ ꯏꯗꯧ ꯂꯧꯗꯒꯨꯝ ꯇꯧꯔꯤ ꯑꯗꯒꯤ ꯏꯂꯦꯛꯁꯟ ꯃꯣꯗꯦꯜꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗ ꯍꯣꯏ ꯇꯝꯄꯥꯛꯀꯤꯅ ꯈꯤꯇꯪ ꯁꯤꯅꯥꯔꯤꯑꯣꯁꯦ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯃ ꯎꯔꯤ ꯆꯤꯡꯗꯗꯤ ꯑꯃꯨꯛꯀ ꯑꯗꯨꯝ ꯏꯈꯪ ꯈꯪꯅꯕ ꯄꯣꯠꯅꯤ ꯃꯅꯤꯡꯗ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯅꯤꯡꯒꯤ ꯃꯤ ꯐꯨꯔꯨꯞꯇꯨꯅ ꯉꯁꯥꯏꯒꯤ ꯒ꯭ꯔꯨꯞꯇꯨꯅ ꯁꯧꯒꯠꯂꯛꯇ꯭ꯔꯒꯗꯤ ꯚꯣꯠ ꯀꯥꯕ ꯉꯝꯕꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯃꯈꯣꯏꯕꯨ ꯊꯥꯒꯠꯂꯛꯏꯕ ꯃꯤꯁꯤꯡꯗꯨꯒꯤ ꯄꯦꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯥꯁꯨ ꯁꯤꯒꯤ ꯃꯔꯝꯗꯝꯒꯤ ꯅꯨꯡꯁꯤꯕꯒꯤ ꯄꯣꯂꯤꯇꯤꯛꯁꯁꯦ ꯌꯥꯎꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨꯒ ꯑꯃꯗꯤ ꯍꯥꯏꯅꯤꯡꯉꯦꯕ ꯁꯤ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯁꯨꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯃꯈꯣꯏꯅ ꯊꯥꯒꯠꯈꯤꯕ꯭ꯔꯥ ꯊꯥꯒꯠꯇꯕ꯭ꯔꯥ प्रꯖꯥꯅ ꯊꯥꯒꯠꯄ꯭ꯔꯥ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯁꯔꯀꯥꯔ ꯁꯦꯝꯕꯗ ꯌꯥꯎꯔꯒꯗꯤ ꯅꯣꯏ ꯅꯁꯥꯗ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅ ꯍꯥꯠꯀꯅꯤꯅ ꯂꯥꯎꯊꯣꯔꯛꯏꯅꯦꯕ ꯁꯤꯗ ꯃꯈꯣꯏꯁꯨ ꯋꯥ ꯉꯥꯡꯉꯝꯗꯦ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗꯣ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯕꯁꯤꯡꯁꯤꯅ ꯇꯧꯕ ꯇꯥꯔꯦꯕ ꯑꯗꯨ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯥꯎ ꯂꯩꯔꯦ ꯑꯗꯨꯅ ꯃꯁꯦ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯆꯨꯝꯃꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯤꯗꯗꯤ ꯁꯥꯊꯤꯅ ꯁꯣꯏꯔꯦꯕ ꯃꯁꯤ ꯀꯥꯎꯟꯇꯔ ꯇꯧꯕ ꯉꯝꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯆꯪꯉꯤ ꯑꯗꯨ ꯅꯠꯇ ꯇꯥꯔꯒꯗꯤ
ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕꯁꯤ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏ ꯍꯥꯏꯅ Okay, mating leiba lengak amadi yamna tangai fadaba mo leiri haibani masi leitragadi nongmogi pibamsi lusalakpa yabagi kibudu lei haibani ozoi bor ina lakshning se kuki gi maltasu tongan ba kogi chahi yamna sangna kuina Manipur leira ba miyam ma leiri aduga makhoigi marakta haibitare tongan ba kogi mapalamgi influence ta marone Myanmar gi influence ta madu kulai paiba oibi oidaba yai makhoigi influence ta aduga makhoigi tongan ba dream amagi makhada asumaina leiriba illegal immigrant sing support tawraga sum khunda hanbada makoina backing the leibana maram oirakanda asugumba thawongsi thogla abanina ede encroachment gi chance hengala abanina mayamna su hanadagi hong leira aba aduga sugumba akoigi illegal immigrant na leihanba encroach tawraga khunda salakpasida support tawdaba su yauna cookie as a whole masigumba thawong sugumba aranba thodok thawong asida chenaba dawna uhanbase masina su ayamba irang leiriba ukhanariba si thongnabagi maram moibra maram aduna aikhoina pin out torga khandokpa yaba haiba tare masida su uki gi tongan ba chahi kayagi mamangdagi lera ba ariba singsi haiba tare makhoiga gyan dana wari shanaba pau faunaba makhoiga understanding ma purokpagi tangai phadaba leyene khanbibra natre haragana illegal immigration si khangdoknabagi damakta koigi kenogumba SIR gumba mathok taga doribra natre haragana koigi illegal immigrant khadoknaba tongan ma pamba yama koina yengna bohona ga doribra kamai junction ba yayin khanbibage Premchand khoi sum yeng mi illegal immigrant junction lakpa che akhoi kuki makta hai jai ko sum particular na kam kuki jo chin kuki jo gi ahan Manipur da khundari ba amna Manipur ki citizen oikraba asigumba singsina hojik leiba anauba sangsilakliba illegal immigrant singsibu moino welcome to ngoni habja ithajade okay amoishu pen de yam leirungani aduga moi marakasu differences yam leyakani aduna masi punamak ase kamaina masi illegal immigrant singsi khandokadage habam tamda an moisibu yamna hat patup nataba moisibu kamaina khoi moisibu tongana masi se khoi Manipur gi citizen nate rede maram damda kamai hangeni haibasi punamak ase khoi government gi mathone heba government gi policy makha sakadabane baka aduna hojik leiriba khandokpa haibsi yam lai hedi government su atopa haidasu aham asai hai do 1961 based the tawse hai ko han paja punamak kha ataina di cso khardi 51 the tawse hai bani ado madu nataba 61 phau manung sida hairagasu hariba Sasampura Tinopan leiriba hanagi ariba koi cookiesing leiri ka kongsai habsu yauri asisin daga paite mate pru by face yam yauri ariba asising siga government gi policy da tawakpa tagadi masi khandokpa mito khandokpa fidi kanamatina yetninga daka oide support to phumthoi Manipur future yeraga rom khan me koi cookiesing ariba singsu yetloi aduga koi nagan si yetloi koi metain si yetloi pamen si yetloi loinamaki community loinamaki ni haise illegal immigrant haisidi moi khandokpa mutanda kanamatina masi apan basi pifam thokte piyakada bhaibu hairiba illegal immigrant singna changsilaga leiba group sina muga masigi irang mathokani moisina asengba Manipur gi citizen saraga protest toba korpa to pi adu tawragasu hariba ek ki makha amada foreign ek ki makha da natraga illegal immigrants lu thoknabagi state asigi policy ma thoi tap tap lo khakani moibu hatpa tup tawraga tan thokda banate masigi matungina no hoi sakhi bata bani ko ki tan tap tap na khoi lo thokda bani asi policy de koi support to phum thoi lo cookie sing support to phum thoi aduna masi lakpa matam sida ina haijanimba makakle hojik masi kumba punamak sing ngamsiargadi masi punamak peaceful oina mo leiba pamagadi singba mitop changhamdaba aduga ing tapna leimina naba hairgadi Manipur gi praja gi hun khangba aduga Manipur gi future gi khangba aduga Manipur kamdona sem sigi haba khanba
MLA sing daka oyaba hojik leidiba handak 2023 third May dagi thoki bada hojik leidiba government pailiba sason toriba singi aina moibo humanity ida asem adum haijage karak leiba punamak se masa khakki khannaga kabana yambo oibana miyamgi oina Miyangi Manipur Prajagi Domata I Karaga Semge, Nata I Kenda Semge, Aduga Igi community Semjagena, Kalaga Kabo already, Handaksi, Simba issue to Bakon talk and never. So talk, my opinion, Pide. Already come Mamatum, the Pidono, Adu Magi, cook the York Mana, a Sigi Prajagini, Manipugini, and cook the Yaroga, Pogadi, Ya, Hiram Gudaba. Mam, I Tikato, Nava, Karaga, if it's Hapainaba, I Karaga, I so I said, my Kalaga, Purisido Mokok, Yaroga, election, late Bakaru, Miam, Kautopa, Hibernate, and 100 Lakadava, Sigma, Punamoxi, Hanger, Shergadi, Aduga, internal land, Masi, inclusion Lotopa, elegant migration Lotopa, Sim Punamoxi. Success over Pamagadi, Manipur Praja, Punamakna, voters in Punamakna, or the Gyan Taba Masangi, Aduna, 2027 Lakadorica, Ado Masigi election day, acidity, Equi Manipur future, come doba, I Isha come doba, quick community come doba, but say Hing Sergadi, Aduga, quick peaceful Asia Hagadi, Heidi Punamak, Lepi Punamak, candidate, or get up singing. Fazana khanma masangya ko man prajai khangdaba hoji koina khalubudi thika ga khangalure aduga masa mathandagi khanba group sing se karu budigi handak kana MLA na hoji phongna Manipur kangidabani center da pressure piba kana leigya Manipur kangidabani aduga mito khandokadabani na wa masi pressure piba yaudeba aduga maruina last da thamjani budi masi punamak si ransti sanabisingi na Kangdersu, Maduda, Tongsilaga, Namba Kopa, Go, Masama Tanda Kanba, civil organization, Mukaladi, Assishu Topio, Machine, Yami Crazy, Moina, Arambasisum, Pazamiam, the I have a pop sacreva, Pazamiam diadaba. I don't know, Masi, Punamak, civil organization, Paza, Punamak, so Hadiba, a single 100 riba, issue share, Hanna. Tengadana, elegant immigrants in she, Padana look to Pangamana, as she coloredi a deserve of Makanini, Maruina of the key, Ladyba, encroached to river, I know quite a pain to the encroached to river, as she come high look to the heaven. I'm live a put never go, how just I do. Elegant of crazy, border half the lawyer. Kuna na wata ba recognize pi dewa miyam ase akoina government facility pi de loire adoi to buda akoi yam line na lokho khine ba ko adubu elegant immigrant sing sibu akoi yok la thamsi kana no Manipur government na ne ba government se yok hek tok ba moi sibu ko care to tok ba elegant immigrant sing sibu amasi government ki support pi draba adoi automatically mo chakini da hojik di immigrant sinsibu government sina sum support fadana tawri have the road from the okay just sang maroina akogi leiriba kogi political circle the leiriba luching mani hajariba mayam sing maroina makoina makogi vote ka na bo na ba matamda aya ba pi khiba voter chan khiba aduga makoya tongan mo kudung sha ba phangan khiba bi tare vote karang na ba gidamakta masina maram oirakanda hojiki phibam si yorok panina hoji aikoina government ama lagasu hanagi phibam madumak taba yabagi mawongda leiba aduna ngasai luchingba sing khanbagi matang sida hairiba issue sing si mara ta kharmina anoba luchingba sing lagasu karamna masi deal to godobno habi wahang sini panayama thamoi shengba panayamna rules chatpa lakpa taragasu hojik oiriba complex oiba situation sida kamaina handle to ba yagadori bage maru oina hanadi si Manipur gi oina kogi government na natraga tongan ba si so khrana lauram bani awdagi irang acho omdi horakre madu akhoi haida ga su khangna re ha batare adu bo hojikti furup khudimak masa da masagi lenda masagi khulda masigi impact si adi kamaina tawduna akhoi de pire ba impact si phangage do khoi su khangba horabani na masi common oina amat to oina ha batare
karam ba lambi da chaksan ba yayin khan bi yoge ja leader oiba haibse asai ju haire lekbak semningai lebak kangningai mi semningai aduga tumgi khalaga madude ki tamak leader hai oige haina thorak pa khaktani ana elected oiba MLA sing mayam se MLA mayam se ngasai haibugumna praja mayam gi aduga tumgi kanna focus tawraga maduda roadmap semlaga maduda oina thabak ningthina tawba ude haba ayamba magi imung khara kendra khara marum mapang khara tawraga mathangi election kaningai ko maduda hek ka badege mathangi amu kaningai gi tamakta paisa khara saving tawba natraga maduda dum madugi line du da chattana lereba yengo MLA 60 leri 10 du lo thokraju MLA yankhai leri bese kadongai moina public da hoji hairi ba sigi encroaching or land issue ki punamakta kadongai idea pi khrage kadongai public ki platform da yamna lengna masigi tamakta aki chung leita dana ngang khrage ba sigi leba ki issue da leni issue da census ki issue da delimitation ki issue da sigumba encroaching ki issue da illegal immigrants da war on drugs da poppy thaba sigi metang da MLA amana kari kiningai lege mase ngang ladi ai sokni mase ngang ladi ane leiningai kari lege moina si aroi a khollo hebdo akhoina ngang da muhutu moina ngang da bane moina ngaman badadegi akhoi thorak buane ngasi MLA singdu na ngang da na satana tawraga moi pullaga tawramladi akhoi sida kanna lawningai su leite akhoi thagarlaga mana tawbu chummi ada tawaina hairaga leraga da natro ngasi Assam da gari tawe Hemanta Biswas na locally ba step ta kana yeke magom the government thu kai de phabra phatabra lebakini state kini have kan da loina magna let me naraga ngasi ma ta khai tawri sidi he Manipur de hena eviction tawbudu di dismantle tawbudu di abortion tawbudu di deport tawbudu di adu ngasi Assam government kai bro akhoi gi di chingdana ama som puk manungdana ama ko adu ngasai chumra chumdabra masi ta sena war on drugs tegi illegal immigrants tegi issue se thorakpani haibatarade MLA mayam do amata oina leblaga chumgidara oja birena tawning tamdu phajana lepiraga support tawraga thuka tawhalona maipa halona adu issue du karino haibadu madudi chatta da bida ngasai phop amada akhoi di chakhre aba akhoina sounding bade aduni aba hojikchu amana oigera MLA mayam punchalaga master waina oigera z na oigera adugi sen oibaduda MLA leiriba yankhaisina sigi issue di chumena lepir batarade maningda inbi batarade kari gi tama government kai ge daba kari gi tama akhoi mache ta kari gi tama ngamloi daba akhoi gi di madu tawte ha aduga len ngesai na haire encroach mayam tawkhre hariba ngasai akhoi gi thanching haiba kobru haiba mayam se aduga ngasai gi encroaching sin amane chingi leiriba Nagagi area mayam foothills area mayam khara kaino da popi patana thaba kanda ngasi kanano MLA kendra du gi MLA na chontholaga picture ga puthoraga si yade kasi thingbi hoina chief secretary the governor the president natra home ministry da natra ga CID da natra ga napsta ko kadonge media da puthokhrage kadonge FIR tharage what is this this is we call issue asigi issue da ngangba chatpa tawba mi do maduda mandate kaweba elected people kaweba leader kawa adugu mi du the leader kaweba masigi sidi akhoi gi sidi leader natreba sum maming da oiraga mathang kya mu election ka ningai maduda adum karba tawdana khotana leiba mayam se aduna maite oigera naga oigera indigenous people mayam akhoi Manipur nungsi chan na leimina se thababajana tawhonse ganse semkhat se kanse adu tawse hairadi illegal immigrants sang haloi se hairadi war popi tha haloi se hairadi phat mapangi mi sina kaino to holoi se future mang tore haiba taradi maite oigera amma oigera political party mayam gi president ayamba maite na wai hoji se BJP gi ticket piba kanda so phajana yenglaga piyo kanana wangam ngamngani kanana lepang ngamngani kanana si tawba ngamngani kanana si haiba ngamngani haiba mi do madu da ticket piyo adu da phaba malakni hongba ngamngani go kanana paisa hana yamna PA president da party da haiba lom da chakhradi ticket ki su paisa pine hena haige loningai leite congress ki su atu mangai adu ada tawne na hoji pe wangang na dum ba do mayam ngai hayeng kaino ma election la ticket issue top kan di homo mayam da ticket pisale congress to homo mayam le
asi kamai tawdaba kanana Manipur ching tamda bridge tawhanba ngamgani kanana achumba overgo oigra undergo oigra adu oigra ada oigra kanana lepa ngamgani ngangba ngamni asengmadu parja kanana thenaba ngamgani haiba mi adu khangkalaga ticket to pio okay pasha piba to the ticket pin na lebegi ngasi adu akhoi result phangma natro atopa party mayam so MPF so adu mangai MPP so adu mangai yengo MPP so adu mangai ma hay mana kara de ai bu support tawrani ador de ai cabinet phangani ma de ai na haibi yagani president do na ticket pi da ba mi do ma ai bu phangba yagani haibalom da chakhre ab akhoi mase punna thenami na gani ma de asigi issue da khange haiba mi do da ticket pi de ba aduna akhoi gi soirak pase ngasa MLA ka ba do da khakta focus tawgunu ticket pi badigi MLA ka bane party ki ticket pi badigi ko MLA ka bane thangkai di ticket ki issue ti people kanda sida corruption se sida haw khre BJP su Congress so any party su asidi ki corruption se hawrabane na ngasai corruption oibane na aphaba mi the ticket pi dre ko aphaba mi da khangba future ki tama khanba Manipur ki tama khanba aduga chingtam ki khanba aduga chokha thorang ki ta senga thomoi sengna tawgadaba leader mi adu naha singdu de ticket to pi dre oidaba padaba khara sum karba business teta tawraga thika khara tawra nala kholaga tawra paisa khara yomlo tawbada tak ticket issue tawthokre madugi result do ngasidi phangena chao khara aidi khara wa kisno aibane lanje chahi manga umma tawraga ne pa Manipur kaino singju adum thi chiksno aibane maramdi praja su phapta de politician sanari be singsu phapta de akhoina kanna lawrosu akhoida onsala what is this Ching misu adumai tamasu adumangai nagasu adumangai maitesu adumangai tamanai sep cookie na tawriba thabak mayam do yengo mo uniformity oina tawina masi phobada MLA tarado separate administration the level ga leina adu hoje amu government semu yaune kan moina yabu yaro have the lepena adu that is we call politics go about Premchand akoi maite da adung ba kadai da lege Naga da adu da kadai kana yauge MLA kana okay lingin manaba adu yes akhoi tawba ngamdaba punma thingba ngamdaba do makta khanbada yan machang nemba sina maram orakanda akhoi hojik thoiba issue sing si thoknaba maram oi haibani adu amaromda hojik leiriba kuki gi MLA sing makhoi sing yamna chap manana thawkogi thawna se leine thabak tawra haibani dubu thawna leine thabak tawraga su yamna kogi unity oraga su lanba phattaba tawoidaba lebak kai be aba kogi dugum ba khongthang di kanungda mai pa oi aduga amarom dana mo aikogi leiriba political party sing miyam gi damaktani lebak ke seba tawdunin thola kanda ticket pi bedagi hona makoina corruption sit taw khrata gadi makogi thoroka do mirep sing hayeng MLA or kadabu sing aduna kadai fawbuda miyam ni khalaka do ribno sidana illegal immigrant issue ni sidana adugumbugi issue ni sidana popiki issue ni sidana drug ni haibra chingbu sing adu amata uraroi sel da loina mak chakhagani haibani madugi kudam haibu hauji miyamna thengnari basugumba awaba ke yasini haibu fam sini da sang fam se ya roi buse wala HEMCHANDRA waja maruina hoji 2027 mu nakshala ka dore 26 hayang kitang aire lamasi election ni matang na mu mayam se nin khomba lang ba honara ani do hanadi tongan me agenda da mayam se bot khomnara mi haibetare hoji no mu agenda se khoi Maitai ga nagagan to doishina illegal immigration kadokani Manipur gi matang da leiba khopcha leiba mayam jik kadokani haiba singja loina mak koi hujik si focus pira ni haiba tare tawbung ngam da to an bamni adugi kudam oidabi ai hujik dipu gangmena ma ki social media platform da hai ribi issue si pukhalaga iba hor pai basi mak akoina yamna phattaba lambi di yengbi wadina te dubu it's a kind of political gimmick or ju akoina sumai khalaga su kai da pran kali aduna hojikti bosu la kadore su myam da law khong myam thora ani adubu law khong myam marak asida akoina hoji oiriba phongphong sariba issue sida tasengna dil tawgena thorp meeting se political party dugi matum ingdori brahabi wang chinaja aduga khwai maruina Manipur gi hojik leiriba phibam masida furup khudi makta loina mak hojik pan bhaure China chaitheng si phang bhaure adu eba taradi common noiba goal ma common noiba koina keno ma thorang ma policy ma atragana iho ma sagat pagi tangai phadaba leibra habi ni kamai thambe si swai si tani koi da election amu lakpada miyam si su tangkai ta pangthar tangkai ta somda idea of Manipur kaina lauramba natragana achumba tawro u kaina lauramba
ado ai do election mu la kan de ta mang gi aduna atop na kalam do hum ga sat khiba ado ai hajik manipur da ori yam si da lairi ba ai khoi mayam si idea manipur si da thajaba satpa ni masin yam da toy ne lowe ado sieng biro naga ju tongan dream ma da dum chalaga dum le oiba phangda there's another case si dream ma da dum chalaga le aju shi dum hai cookie singi karigumba cookie singi separate administration pi butardi naga gi lam sopya roi hai manipur thugai bi roi manipur dagi separate administration to su hai roi ta hai de naga singi mrakta wai mi kharana adum haiba akoi theknai tai ko adu natana aduga masida as a whole manipur si kai ba zunga ya roi na law si mtei khatane swai sida ai khoi gi mi sing sigi laiminari ba sing sigi msi sida khoi gi identity politics sama swai sida kanna changjil laga ingai ba ngamdana leire mase masi thugai ba mahana mathau tari ba masi gumba mi sing duna thagalakpa miwi sing dusu adum masida dum chatkane aduna masi अखोई पुन्ना वखल तामिन्नबा म संगे सिदा मणिपुर काइबा मणिपुर मांग मकांदा मांगा दौरिसि मैतै खतर हंगा दौरिसि अदुग ngasagi mitop na laksile somda kun masing factor thingam dane hengal e haibagi si film ji lakpa kan sida अखोई मिस्टर दीपू ना हाइरखि बा सिमक यामना सिंथानि ngayu ba mkhangni haitai aduga magumba MLA se kitang masing yamba masing yamna lakpa mathau tari jagi ai khaktangi haibagi wakhalon si thaduoga si idea manipur si ta lakpa ngamba luchingba ama mathau tari aduga somda cookie gi piba kanda ai di sokpya roi swai si kitang khantan ngai oidra sini da adona sigumba si kitang hongdokpa ama sangi ba masida masing yambani hariba mitei sing sisu ngawre ba kamai tok duino tawri sibu haibagi wakhalo rama si da changnagan leire ba somda mamangi naga cookie gi class ta naga singna mitei sing da cookie gi michang changba mali haibagi asigi musu claim musu leiri bane ba blame tawri ne ba aidi matam du da oigiba phibam scenario adagi humanitarian gi mating du pangu bagine mating pangu bagine wa haidi makhoi gi idea du da sogolu budin natte adu mioi ba moina mating pang ba kan sida handaki of sigi lan sida su nagasing su mitei singi mating adum pange masidi adum pangnabam thokpane ta haitare ko mioi ba moina madugi awaba du yin kandani adu masirom da sumaina sum satkiba targadi apun bagi saktam se sagat pada manipur si kanbada wagani na khanni aduna aikhoi si politics tagi hauraga semdorok baduma sai man sudum hainare politics se hojik 27 da lakadoriba elections ki tambukta hojik field da wakto hongnare hojik paisa adaba paisa sakhaina wa paisa pangba migi luhong khongdong ba sorat karma adu ada da paisa job bisal laga khogi mi amakhak leibana taba family duma leibagi system ma hojik ti janare ba muka hanana mi amamda policing ani pirma manga pirambadu aduna tabada pula family simoina leibagi mo ma hojik chathare bisisu masisu yam ngai ni masi maina sum tawra ka sida koin afaba luchingba koigi idea manipur leiba luchingba se puthok wagani na khalli sidi makhoi wakhan da su ko ami rangtang ujage ko makhoi gi wakal da su vote le bi sing si gi wakal da su paisa bu le di ai vote ka ne na ma ya khalsil leiye ba aduna bana vote se hek ka gra matung da anyhow chungera langera paisa tan dia dia bi wakal du leiye aduna election da paisa yamna sanghan da ba ngamma ba adu ta ga di makhoisu miyamna haibada chatkaniba election da ka haina paisa changiba makhaidi makhoigi oiba politics na tai jadawa sagi mama libaki adugi adagi jati gi ka haina tawro oiba masini yam lurise masimak aikhoina aikoi isana haitare section jaba kupna yenghoba aina afaba mioi thagat hobado mathau tae na smai thamse okay manipur da tuan ba makai kya dagi an gi wang mo da mitop changchal la khunda salak palam kopsal pa matam da
ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯩꯇꯩ ꯈꯤꯇꯪ ꯁꯣꯛꯀꯗꯕ ꯅꯠꯇꯦ ꯃꯁꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯁꯣꯛꯀꯗꯧꯔꯤꯕꯅꯤ ꯂꯩꯔꯝꯃꯤꯕ ꯍꯥꯟꯅꯒꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨ ꯎꯃꯥꯡ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯃꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯂꯩꯅꯈꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯈꯜꯂꯤꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯤꯕ ꯌꯥꯝꯅ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯏꯁꯨꯅꯦ ꯈꯜꯂꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯒꯤ ꯂꯝ ꯈꯣꯞꯆꯜꯂꯛꯄꯒꯤ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯇꯥꯜꯂꯛꯄꯒꯤ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯍꯧꯗ꯭ꯔꯕ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯒꯣꯜ ꯑꯃ ꯇꯥꯟꯅ ꯂꯩꯔꯕ ꯑꯃꯅꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯃ ꯇꯥꯟꯅ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯥꯡꯃꯤꯟꯅꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯗꯤ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯊꯅꯤꯛ ꯑꯥꯏꯗꯦꯟꯇꯤꯇꯤ ꯊꯕꯛ ꯇꯧꯕ ꯅꯠꯇꯕ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯣꯂꯨꯁꯟ ꯑꯃꯗꯤ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯤ ꯑꯗꯨꯃꯛꯄꯨ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯄꯣꯂꯤꯁꯤ ꯑꯃ ꯄ꯭ꯂꯥꯟ ꯑꯃꯒꯤ ꯃꯈꯥꯗ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯈꯟꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯃꯤꯍꯨꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅ ꯇꯤꯀꯦꯠ ꯄꯤꯕꯗꯒꯤ ꯍꯧꯅ ꯀꯔꯞꯁꯟ ꯆꯠꯈꯤꯕ ꯁꯦꯜ ꯌꯥꯝ ꯄꯤꯕ ꯃꯤꯗ ꯇꯤꯀꯦꯠ ꯄꯤꯔꯀꯥꯟꯗ ꯚꯣꯠ ꯂꯦꯞꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯩꯁꯥꯅ ꯑꯃꯨꯛ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯂꯩꯁꯜꯂꯛꯄ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄꯁꯤꯡ ꯐꯥꯎꯕꯗ ꯈꯨꯟꯗꯥ ꯍꯜꯂꯀꯥꯟꯗ ꯑꯙꯥꯔ ꯀꯥꯔꯗ ꯁꯦꯝꯕꯤꯔꯀꯥꯟꯗ ꯚꯣꯇꯔ ID ꯄꯤꯁꯜꯂꯀꯥꯟꯗ ꯚꯣꯠ ꯈꯣꯝꯖꯤꯜꯂꯒ ꯃꯥꯒꯤ ꯑꯣꯏꯅ ꯚꯣꯠ ꯕꯦꯡ ꯊꯝꯕꯒꯤ ꯆꯠꯅꯕꯤ ꯂꯩꯈꯤꯕ ꯑꯁꯤꯒꯨꯝꯕꯗ ꯁꯨꯝ ꯆꯠꯇꯨꯅ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯃꯅꯤꯡ ꯍꯜꯂꯛꯀꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯃꯌꯥꯝꯁꯦ ꯈꯪꯅ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯕꯛ ꯇꯧꯒꯗꯕ ꯍꯥꯏꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤꯗ ꯀꯣꯛ ꯊꯥꯗꯔꯛꯀꯗꯧꯕ ꯃꯇꯦꯡ ꯂꯩꯅ ꯊꯦꯡꯅꯕ ꯉꯝꯒꯗꯕ ꯃꯤꯍꯨꯠꯁꯤꯡ ꯈꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯗ ꯃꯅꯤꯄꯨꯔ ꯐꯥꯏꯜꯁꯀꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯄꯦꯅꯦꯂꯤꯁ ꯑꯍꯨꯝꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤꯅꯤ ꯗ ꯃꯅꯤꯄꯨꯔ ꯐꯥꯏꯜꯁꯀꯤ ꯊꯧꯔꯝ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯐꯤꯗꯕꯦꯛ ꯄꯤꯔꯛꯎ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯃꯩ ꯊꯦꯡꯅꯖꯔꯤ ꯈꯨꯔꯨꯝꯖꯔꯤ